ngasisu मैम मणिपुर टॉप चैनल की मैकेदी की मैम की स्पेशल कंटेंट में पुदुना लाक्सरी मैम सिगी स्पेशल कंटेंट से मेन ओइना हजिक थोकलिबा म्यांमार थोकलिबा थौदोक थोकसिंगसिदा फोकस तौरकांदा म्यांमार की ओइबा टॉपिक सिंग लखोचरकांदा मैम ने शेयर तौजबनी मैम लुफुक्तामिनसी अहान मक्तना मैम म्यांमार की ओइबा कंटेंट मसांग तंग मरुइबा मैम दा हप्सगे मियाम सीद्रिबा फावबा हनखिरोय हाइना म्यांमार लार्मी सिंगना लाउख्रे sei taraga mangagi nupa masa kaptuna hatkre yamnamak lebak thiba thawdo amani myam Myanmar gi khwai gi sawba city yangon gi thaketa township ta miyam gi mathakta lanmi singna ngarang thang janumita nongmaina kaptuna masagi sahi taraga manga suraba nupa masa ama hatkre amasung atopa nupi ama sonkre full uniform da laktuna armed forcing aduna township adugi maruiba lambi sing paisinki aduga makhoi pairiba nungmaising adu kaptuna miyam sidriba phawba mafam asidagi makhoi halloi haina laukhi haina thaudu adubu mamit magna uhobusingna Myanmar nauda haiki COVID-19 pandemic ki matungda amuk hana hangdoknaba school singidam ngairiba grade 11 high school mahairoi ongsum tespu lanmina makoktu nungmaina kaptuna hatki atopa nupi amasu makhongna nungmaina kapki nakhoi mafam singasi mai thadokpa pamra aikhoina lambi pumbadu mai tumna thadokani haina lanmi amana haiki haina Myanmar nauda mafam adugi miwe amana haiki haujuk Myanmar gi mafam punamakta lanmi gi troop singna project sing namthanaba lambi singda laikhrei February amagi military coup adugi mayokta protest tauba miyam gi mathakta sathaba lanmi singi attack ki mayokta masangak thoksanaba naha singna Morotor cocktail sizinakre armed forcing na car sing dukan sing amasung CCTV camera sing paktakna mangtakhankre miyam da aki akhang nanghankiba sing adu loinamak army gi full uniform setli adubo CCTV camera sing thuwakiba sing adudi phijam setli haina mafam adugi atopa miwe amana phongdoki February amada Myanmar gi lengak suknam paisin kiba military gi mayokta laiba sin matungna satharakiba protesting da haujuk phawbada yamdrabada miyoi saniga nifuga tret sikre haina monitoring group amana oiriba Assistant Association for Political Prisoners na hairi ngasi kona numaijing numit sumayai thangba town Moniwada barricade ama semgatliba protester kangbu amada nongmaina kapadasu yamdrabada miyoi ama sikhi amasum atopa kayamuk sokhi haina pawgi agency Reuters na mafam adugi doctor amana hairhi security forcing ga mayoknabagi kudong thiningai oibadu ngamba makai hantananaba ayu anganmadagi santigi khongsat ama satuna doctor sing amasum healthcare workers sing military ku mayokta demonstration singi anauba numit ama mandale da hokre ngasi numaijing numita ayamana angauba court lituna miyoisa kiana mi hanglaba street singda khongsat satpa adu Mejima News Portal Thagalakhiba video da utkhi amaromda leibasi gi maru oiba city Yangon dagi hauraga awangda Kasin State amasum khwaidagi kha thangba Sawung town da apikpa community sing phawbana tungan ba mafam kullomda ngarang thangjagi numidangdagi ngasi nungmaijing ayuk phawba candle thanduna protest tokhi hainasu pawmana makhatana su phongdorakli Atopa pawamana Mizoram gi CM ga Myanmar gi foreign minister ga urakre Mizoram gi chief minister Zoram Thangana ngasi Myanmar gi foreign minister Jin Marung unaduna yumlon na baleba asida zo miamna awaba mayok nariba sigi matangna khananaina khre haina official sing na haiki video conferencing gi khutangna pangthokpa mifam aduda US the based Mizo leader sing saruyaki mifam aduda Zoram Thangana miyamgi solidarity utki ngasi ayuki Myanmar gi foreign minister Jinmar unga pangthokiba mifamadu yamna kanai haidaduna aikhoina Myanmar gi damak isor khurumi haina minister Zoram Thangana Twitter da thadorakpa warol amada haiki lusingba anina February thadagi ku tawkiba matungdagi haujuk Myanmar da oiriba political gi phiba masigi matangdasu khanaki haina official amana minister gi office ta haiki
ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯁꯛꯇꯤ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯧ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯏꯪꯊꯕ ꯍꯟꯖꯤꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯆꯌꯣꯜ ꯈꯔꯁꯤꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯤ 400 ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ ꯃꯔꯤꯗ ꯑꯥꯏꯟꯅ ꯌꯥꯗꯅ ꯃꯤ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯗꯣꯛꯈꯤꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯤꯖꯣꯔꯥꯝꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯀꯤꯂꯣꯃꯤꯇꯔ 510ꯒꯤ ꯁꯝꯕꯜ ꯈꯥꯗꯕ ꯕꯣꯔꯗꯔ ꯂꯣꯟꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯗ ꯖꯣꯔꯥꯝꯊꯪꯒꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦ ꯄꯤꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤꯗꯃꯛ ꯆꯪꯖꯐꯝ ꯄꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯌꯥꯝꯅ ꯌꯨꯑꯦꯟ ꯁꯦꯡꯁꯟ ꯑꯃꯗꯤ ꯄꯤꯁꯀꯤꯄꯔ ꯄꯥꯝꯂꯦ꯫ ꯌꯨꯑꯦꯟ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 1ꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯌꯥꯝꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯑꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨꯑꯦꯟꯒꯤ ꯁꯦꯡꯁꯟ ꯊꯝꯕ ꯑꯃꯗꯤ ꯄꯤꯁꯀꯤꯄꯔ ꯊꯥꯕꯤꯔꯛꯄ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯂꯤꯕꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯟꯕꯨ ꯁꯛꯇꯤ ꯉꯥꯛꯄ ꯂꯥꯟꯃꯤ ꯊꯥꯕꯤꯔꯛꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯛꯁꯤꯜꯂꯤ꯫ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯂꯧꯈꯠꯂꯛꯂꯤꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡꯕꯨ ꯁꯤꯡꯅꯔꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯟ ꯍꯟꯅꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯤ ꯍꯥꯏꯅ ꯌꯨꯑꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯑꯣꯏꯔꯕ ꯌꯥꯡꯒꯣꯟꯗꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯌꯨꯑꯦꯟꯒ ꯚꯤꯗꯤꯑꯣ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯆꯠꯊꯈꯤꯕꯗ ꯑꯦꯛꯇꯤꯡ ꯔꯦꯁꯤꯗꯦꯟꯁ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯦꯟꯗ꯭ꯔꯨ ꯀꯥꯎꯋꯨꯗ ꯍꯥꯏꯈꯤꯕꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯏꯔꯦꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯌꯨꯑꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯃꯦꯝꯕꯔ ꯁ꯭ꯇꯦꯠꯁꯤꯡꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯃꯠꯇ ꯄꯨꯟꯁꯤꯟꯃꯤꯟꯅꯗꯨꯅ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯍꯜꯂꯛꯂꯤꯕꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯍꯥꯠꯈꯤꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯌꯨꯑꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯊꯝꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯍꯟꯅꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯛꯁꯟ ꯆꯠꯊꯅꯕꯤꯅꯕꯁꯨ ꯇꯛꯁꯤꯜꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯌꯥꯝꯅ ꯌꯨꯑꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯇꯤ ꯉꯥꯛꯄ ꯂꯥꯟꯃꯤ ꯊꯥꯔꯛꯄꯁꯨ ꯄꯥꯝꯂꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇꯒꯤ ꯃꯈꯣꯏꯅ ꯑꯁꯥ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤꯅ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯄꯥꯏꯈꯠꯂꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯋꯥꯔꯧꯕꯁꯨ ꯄꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯉꯁꯤ ꯐꯣꯡꯈꯤꯕ ꯐꯣꯡꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯑꯗꯨꯒꯤ ꯃꯃꯥꯏꯅ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯧꯕ ꯏ ꯄꯥꯎ ꯍꯦꯛ ꯂꯩꯕꯒ ꯃꯌꯥꯝꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫